Nakano lakbirisibu tengusumas like tabiramo kanano hakbirise yelbida changbiragliba tengusumas thank you kanano like tabiramo yang kuina support tabdasu ngatang tabiramo yang kuida su ngatang support tabiramo meo like tabiyo welcome yelbida taramu seri thank you kanano lakbirisibu like tabirabo one like thank you so much one like thank you so much kanano like tabirase thank you so much Haijari like tabiyo comment tabirabo kanano kay mathil sana lagi welcome kanano lakbirase thank you so much yelbida changbirapagi thank you so much like tabiramo yang koina support tabida su ngakta tabiramo thank you kanano sangamaga su thokpa su jawkre kanano leibirisibu like tabiramo kay mathil chabirake like tabiramo yang kay mathil chabirake इतनी शक्ति हमें देना दाता अंत विश्वास कमजोर नहीं kanano ladies rinaro इतनी शक्ति हमें देना दाता kanano lebirise lakbirase thank you so much mi phana jamna de sangamiko 30 muka ado loina thokre like angak tabirami thank you kanano lakbirase yang kuina support tabida su ngatang tawmaga sum thakpi koda ngak sangma matamda ngak sum thajabanida mayang ngak tang support tabiramo like tabiramo ngang tung kringai sa ngak sum thaban इतनी शक्ति हमें देना दाता उनका विश्वास कमजोर न होना हम चले आएंगे मस्ती kanano lakbirase thank you like tabiramo aiga mayamse wari sananingdise kaigino khangdeba mise phana jamna changayaba aduga aiga thoke like angakti tabirame ngasai aina thabak kalingada mi miyam ama changbirami wari sanaba ngamhautre Vidita Sharma Tomba Lady Wangbi family thank you ngasai support tabiramba ina wari sanaba ngamhautre thabak kanbanina hujik thabak loisale angak ju tumgringai siga ngata thabani thabak sidi kayanya haina kanadeba thabak sangakpada ngatang sum thabani kanano lakbirisibu like tabiramo wari sanaba nungaite aiga aduna misingse sanga thoke.
thank you so much. Kana sangbireisibo like tawiramo. Jam kuidresu ngangak ta support tawiramo. इतनी शक्ति हमें देना दाता विश्वास कमजोर like angkak phangjare. Thank you so much. Like tawiragdiba isi haigadra inau haigadra Ebung la Eupa like tawiramniba. Thank you so much. One like tawiramniba. Thank you so much. Isi ra inau ra Ebung la Eupa thank you. Ini kana di jamna changa me ba du gai sum cha thokre ai ge wari suna ba nungai te to like thank you so much to like phangjare. Thank you so much. ai ge wari sana ba nungai te kanam ta wari suna ning te jar lai jar chi thank you. Kanano sibu khangdabani sibu ana malega sibu khangba mi singsina amta changbirakte khangdabasina changbiragyaba. Like tawiramo Shri Krishna Govinda Hare Murari He Nath Narayana Vasudeva Ekmata Swami Sakha Hamari He Nath Narayana Vasudeva Shri Krishna Govinda Hare Murari He Nath Narayana Vasudeva Hare Krishna 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 Hare 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 Ram 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 Hare 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 Krishna 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 Hare Hare Ram 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 Hare Hare. Akiba mi sanga yu khangnaba mi. Thank you Anamali. Thank you so much. Shri Krishna Govinda Hare Murari He Nath Narayana Vasudeva Ekmata Swami Sakha Hamari Ekmata Swami Sakha Hamari He Nath Narayana Vasudeva. ꯑꯩꯈꯣꯏ ꯏꯔꯣꯟ ꯇꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯃ ꯆꯪꯉꯝꯃꯤ ꯑꯗꯨꯒꯩꯗꯤ ꯁꯔ ꯊꯣꯡꯅꯈꯔꯦ. ꯂꯥꯏꯛ ꯑꯅꯤꯈꯛ ꯇꯧꯕꯤꯔꯝꯃꯤ. ꯁꯛꯈꯪꯗꯕ Ebung Eupa amana amena khak tawra'ami. Thank you so much. Shri Krishna Govinda Hare Murari. Sumaina mapangi lampai changakpase aina kijabana ado khoi khangnaba tinaba sinina singnadi changamaga chinthokare. Shri Krishna Govinda Hare Murari He Nath Narayana Vasudeva Hare Krishna 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 Hare Hare Ram 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 Hare Hare. Mi meyam changameba tu like khakti tawbirame changaga loina thokpikhre. Sakhangdaba mitop amana kamenaga tawbirammi. Aina akiba singsina moise lambai changakpase kijeyaba jamna. Aduga maron iron tinaba isil inau singdi kanamata changakte kanamata hanglamde. Murari He Nath Narayana
ꯋꯥꯔꯦꯗ ꯋꯥ ꯉꯥꯡꯕꯗ ꯏꯊꯟꯇ ꯈꯅꯥꯎ ꯀꯪꯉꯦ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯉꯥꯡꯕꯗ ꯈꯅꯥꯎꯁꯦ ꯀꯪꯉꯦ ꯀꯅꯥꯅꯣ ꯂꯥꯛꯄꯤꯔꯤꯁꯦ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯄꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ Krishna Govinda Hare Murari Nath Narayana Vasudeva la thua tàu nó lấy đấy anh cái xây sạch hay là bạn phải nó xây sẽ sợ gặp không gặp được thế nên để thôn tất mình này sẽ không hay tụi xây sạch có số hay tiết tao có thôn giả được bạn này cái nó là pi su làm gì đi khi gadara lakla ruida bama những khi sirani aibu tha janungin aniki kum hai ashe ithonda sum phamna leibase ngai tana wari sanana ba mi leitana sum haibo heitabo paksakta saksange mina taragadi nang ko thon sa de sin bi se hai bi ra ke ngai khi ga dara lak le rui de ba ma bo yin khi shiran tik chumna chummi hai re nang se ko thon sa ta ba ma le yin khi shirani ai bo tha janungin aniki kum hai Arnab Malik, thank you so much. Ngai khi gadara lakle rui da ba ma bo yin khi sirani ai bo wari sanana ba mi leitana isum haibo heitabi sei saksal limida yin khi sirani ai bo tha janungin aniki kum hai kapki gadara Ningsing duna wari salashirani aibu kana maisa puduna kapki gadara lakle rui da ba ma bo kanano siyamgi mi ni ai thank you so much kanano lakpiri subo thank you siyamgi mi ni ai su kanano ni mete ai su
ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤꯁꯤꯡꯁꯦ ꯆꯪꯉꯛꯑꯒ ꯁꯨꯝ ꯊꯣꯛꯈ꯭ꯔꯦꯕ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯗꯕ ꯑꯗꯨꯗ ꯁꯨꯝ ꯏꯇꯣꯝꯇ ꯐꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯏꯁꯩ ꯁꯛꯆꯟꯕꯅꯤꯗ ꯍꯩꯅꯀ ꯁꯛꯄ ꯅꯠꯇꯦ ꯑꯔꯥꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯦꯝꯒꯤ ꯃꯤꯅꯤ ꯑꯩ ꯁꯦꯝꯒꯤ ꯃꯤꯅꯤ ꯑꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ 3 ꯂꯥꯏꯛ ꯐꯪꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯤꯁꯦ ꯃꯌꯥꯝ ꯑꯃꯗꯤ ꯆꯪꯉꯛꯑꯦꯕ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯆꯪꯉꯛꯏ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯗꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯗꯦ ꯁꯨꯝ ꯊꯣꯛꯈꯤꯑꯕ ꯂꯨꯄꯥ 30 ꯇꯥꯔꯦ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯍꯥꯏꯔꯤꯁꯦ ꯃꯤꯁꯦ ꯊꯕꯛꯀ ꯀꯟꯕꯅꯤꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯥꯕꯅꯤꯗ ꯀꯔꯤ ꯍꯥꯏꯅꯣ ꯂꯨꯄꯥ 500ꯒꯤ ꯑꯆꯣꯏ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯂꯩꯇꯦꯔꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯨꯌꯥꯝ ꯏꯔꯛꯏꯁꯤꯕꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯣꯏꯗꯕꯗ ꯀꯃꯦꯟ ꯁꯨꯌꯥꯝ ꯏꯁꯜꯂꯛꯏꯁꯤꯕꯣ
ꯑꯩꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯍꯩꯕ ꯑꯗꯩꯗꯤ ꯆꯒꯠ ꯆꯒꯠ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ. ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯏꯆꯦꯅꯤ ꯏꯆꯟꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯨꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯇꯧꯕꯤꯔꯒꯣ. ꯑꯗꯨꯒ ꯐꯥꯒꯤ ꯐꯔꯥꯡꯒꯁꯨ ꯑꯩ ꯀꯌꯥ ꯍꯩꯅꯖꯗꯦꯗ. ꯐꯥꯒꯤ ꯐꯅꯥꯏꯒꯁꯨ ꯍꯩꯖꯕ ꯃꯤ ꯅꯠꯇꯦ. ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯁꯨ ꯍꯩꯖꯕ ꯃꯤ ꯅꯠꯇꯦ. ꯏꯊꯧ ꯂꯩꯇꯕ ꯃꯤꯁꯨ ꯅꯠꯇꯦ. ꯆꯠꯄꯤꯈ꯭ꯔꯣꯖꯥꯠꯅꯤ. ꯆꯥꯟꯅꯔꯝꯃꯣꯏ. ꯑꯩꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯍꯩꯕ ꯃꯤ ꯅꯠꯇꯦꯀꯣ. ꯐꯥꯒꯤꯁꯨ ꯇꯧꯕꯒ ꯍꯩꯖꯕ ꯃꯤ ꯅꯠꯇꯦ. ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯁꯨꯅ ꯂꯩꯖꯩ. ꯏꯄꯨꯔꯣꯏꯕ ꯂꯩꯖꯩ, ꯏꯆꯥ ꯂꯩꯖꯩ, ꯂꯣꯏꯅ ꯁꯨꯅ ꯂꯩꯖꯩ. ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯅꯤ, ꯁꯨꯝ ꯌꯦꯡꯕꯤꯌꯨ. ꯏꯆꯦꯅꯤ ꯏꯆꯟꯅꯤ ꯈꯜꯂꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ. ꯅꯆꯦꯒꯨꯝꯅ ꯈꯟꯕꯤꯌꯨ, ꯅꯆꯟꯒꯨꯝꯅ ꯈꯟꯕꯤꯌꯨ. ꯏꯊꯛꯀꯤ ꯑꯍꯟ ꯑꯣꯏꯔꯒꯅ ꯅꯆꯟꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯏꯈꯥꯏ ꯑꯉꯥꯡ ꯑꯣꯏꯔꯝꯕ ꯇꯥꯔꯒꯅ ꯏꯆꯦꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯨ. ꯆꯨꯝꯅ ꯆꯨꯝꯅ ꯏꯕꯤꯔꯒꯨꯀꯣ. ꯀꯔꯦꯝ ꯀꯊꯥꯏꯕꯤꯔꯛꯀꯅꯨ. ꯀꯔꯦꯝ ꯀꯊꯥꯏꯕꯤꯔꯛꯀꯅꯨ. ꯆꯨꯝꯅ ꯆꯨꯝꯅ ꯁꯨꯝ ꯏꯕꯤꯔꯛꯎ. ꯑꯩꯒꯤ ꯏꯊꯛꯀꯤ ꯑꯣꯏꯔꯝꯃꯒꯅ ꯏꯆꯟꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯏꯈꯥꯏ ꯑꯉꯥꯡ ꯑꯣꯏꯔꯝꯃꯒꯅ ꯏꯆꯦꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅꯤꯀꯣ. ꯑꯩꯁꯦ ꯊꯧ ꯂꯩꯇꯕ ꯆꯀꯠ ꯆꯀꯠꯀ ꯉꯥꯡꯅꯕ ꯄꯥꯝꯕ ꯑꯗꯩꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯍꯩꯕ ꯃꯤꯗꯤ ꯅꯠꯆꯗꯦ. ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯁꯨ ꯋꯥꯔꯧꯕꯤꯅꯨꯀꯣ. ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯎꯄꯥ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ. ꯍꯩꯇ ꯍꯩꯇꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯥꯕꯅꯤ. ꯁꯤꯒ ꯑꯩꯒꯤ ꯆꯥꯎꯈꯠꯅꯕ ꯇꯧꯕꯤꯔꯝꯃꯨ. ꯆꯥꯎꯊꯅꯕꯗꯤ ꯇꯧꯕꯤꯔꯝꯒꯅꯨꯀꯣ. ꯏꯕꯨꯡꯂꯥ ꯏꯎꯄꯥꯔꯥ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯅꯁꯤꯀꯣ. ꯁꯟꯗꯥ ꯂꯥꯏꯊꯝꯕꯤ ꯊꯥꯟ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ. ꯂꯣꯏꯁꯤꯜꯂꯒꯦ. ꯏꯆꯥꯅꯨꯄꯤ ꯇꯨꯝꯃꯤꯉꯩꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯤꯅꯤꯠ 4-5ꯈꯛ ꯃꯌꯥꯝꯒꯤ ꯈꯇꯪ ꯁꯞꯄꯣꯔꯠ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯕꯅꯤꯗ. ꯂꯥꯏꯊꯝꯕꯤ ꯊꯥꯟꯕ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ. ꯂꯥꯏ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯃꯇꯝ ꯌꯧꯔꯦ. ꯂꯣꯏꯁꯤꯜꯂꯒꯦ. ꯊꯦꯡꯛ ꯌꯨ ꯇꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯑꯩꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯗꯧꯔꯃꯥꯜꯂꯦ. ꯑꯁꯤꯒ ꯂꯥꯏꯛ 2ꯈꯛ ꯇꯧꯕꯤꯔꯝꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯐꯕ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯃꯤꯟꯅꯁꯤ, ꯌꯥꯏꯐꯃꯤꯟꯅꯔꯁꯤ. ꯂꯣꯏꯁꯤꯜꯂꯒꯦ. ꯀꯣꯛ ꯁꯥꯕ ꯃꯦꯁꯦꯖꯁꯨ ꯌꯥꯝꯅ ꯇꯧꯁꯜꯂꯛꯑꯦ ꯀꯃꯦꯟꯁꯨ. ꯑꯩꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯩꯕ, ꯆꯈꯤ ꯆꯈꯤ ꯇꯧꯕ, ꯉꯥꯎꯁꯟꯅꯕꯤ, ꯃꯣꯕꯥꯏꯜ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯕꯤ ꯅꯠꯇꯦꯀꯣ. ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ. ꯁꯟꯗꯥꯒꯤ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯃꯇꯝ ꯌꯧꯗꯣꯔꯦ. ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯥꯕꯅꯤꯗ. ꯄꯨꯡꯈꯥꯏꯃꯨꯛꯁꯨ ꯐꯥꯖꯤꯜꯂꯛꯇꯣꯔꯦ. ꯂꯣꯏꯁꯤꯜꯂꯒꯦ. ꯀꯨꯏꯅꯁꯨ ꯊꯥꯕꯁꯨ ꯁꯪꯗꯦ. ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯊꯥꯕꯅꯤ. ꯑꯗꯨꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦ. श्री कृष्ण गोविंद हरे मुरारी, हे नाथ नारायण वासुदेव, एकमात स्वामी सखा हमारी, हे नाथ नारायण वासुदेव.
ꯅꯨꯡꯁꯤꯗꯤꯕ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯈꯨꯕꯤ ꯅꯥꯅꯕ ꯐꯩꯔꯦꯡꯒꯁꯨ ꯏꯪꯉꯤꯁꯦ ꯇꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯣꯏꯃꯤꯟꯅꯔꯁꯤ ꯁꯟꯗꯥꯒꯤ ꯂꯥꯏ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯟꯕ ꯍꯧꯔꯒꯦ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯅ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯗꯣꯔꯦ ꯐꯝꯃꯤꯁꯦ ꯁꯤꯒ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅꯗꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅ ꯊꯣꯛꯈꯤ ꯂꯥꯏꯛ ꯑꯅꯤꯈꯛꯇꯤ ꯇꯧꯕꯤꯔꯝꯃꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯍꯨꯝ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏ ꯑꯩꯅ ꯑꯅꯤꯈꯛꯇꯤ ꯎꯖꯩ ꯑꯗꯣ 3 ꯈꯛ ꯇꯧꯕꯤꯔꯝꯕ ꯊꯣꯛꯂꯒꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯌꯥꯏꯐꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯣꯏꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯅ ꯁꯪꯗꯅ ꯉꯥꯛꯇꯪ ꯊꯥꯕꯁꯦ ꯀꯔꯦꯝ ꯀꯊꯥꯏꯕ ꯃꯤꯁꯨ ꯆꯪꯉꯛꯑꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯕ ꯃꯤꯁꯨ ꯆꯪꯉꯝꯃꯤ ꯑꯩ ꯀꯔꯦꯝ ꯀꯊꯥꯏꯕ ꯌꯥꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯆꯈꯤꯕ ꯈꯔꯈꯥ ꯇꯧꯕ ꯅꯨꯄꯤꯗꯣ ꯅꯠꯇꯦ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯧꯅꯤ ꯏꯅꯦꯝ ꯏꯀꯨ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯂꯣꯏꯅ ꯂꯩ ꯊꯕꯛꯁꯨ ꯌꯥꯝꯅ ꯁꯪꯖꯗꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯂꯥꯏꯒꯤ ꯊꯕꯛ ꯂꯥꯏꯒꯤ ꯂꯥꯏꯁꯪꯁꯨ ꯆꯥꯎꯅ ꯂꯩꯖꯩ ꯑꯉꯥꯡ ꯑꯃ ꯆꯦꯟꯕꯒ ꯁꯨꯝ ꯊꯕꯛꯁꯦ ꯌꯥꯝꯅ ꯀꯟꯖꯩ ꯑꯗꯣ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯁꯨꯝ ꯊꯥꯕꯅꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯟꯅ ꯎꯕꯤꯕꯁꯨ ꯌꯥꯎꯕꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯅ ꯀꯩꯀꯩ ꯍꯥꯏꯈꯤꯕ ꯊꯣꯛꯂꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯗꯣꯔꯦ 3 ꯂꯥꯏꯛ ꯑꯩꯅ 3 ꯈꯛ ꯎꯖꯩ 4 ꯈꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ 4 ꯈꯛ ꯂꯥꯏꯛ ꯇꯧꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯃꯤꯗꯤ ꯐꯅ ꯌꯥꯝ ꯆꯪꯉꯝꯃꯤꯕ ꯂꯥꯏꯛ ꯇꯧꯔꯝꯗꯅ ꯁꯨꯝ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯃꯌꯥꯝ ꯁꯦꯝꯒꯤ ꯃꯤꯅꯤ ꯑꯩ ꯍꯥꯏꯁꯦ ꯏꯕꯨꯡꯂꯥ ꯎꯄꯥꯔꯥ ꯃꯤꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯕꯤꯒꯅꯨꯀꯣ ꯆꯨꯝꯅ ꯉꯥꯡꯉꯨ ꯃꯤꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯃꯤꯉꯣꯟꯗ ꯈꯪꯗꯦ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯆꯪꯂꯒꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯤꯅ ꯀꯤꯅꯕ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯒꯅꯨ ꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ 3 ꯂꯥꯏꯛ ꯇꯧꯕꯤꯔꯤꯕ 4 ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯦꯄꯤ ꯁꯟꯗꯦ ꯕꯥꯏ ꯂꯥꯏ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯜꯂꯒꯦ ꯑꯣꯀꯦ